Samsung Galaxy A35 haiba phone asi hojiki matamda lupa lising kun manga dagina kuntra faugi manungda leiba Samsung gi apaba phone singi manungda amani. Realme 13 Pro Plus haiba phone asi su lupa lising kuntra dagina kuntra manga faugi manungda launch tawkiba matam asida afaba phone singi manungda chaliba amasung khwaidagi noba phone singi manungda amani. Samsung Galaxy A35 hojiki matamda Amazon da lupa lising kun taruk ki changda ubu fangli. Ngasigi video aside Samsung Galaxy A35 amadi Realme 13 Pro Plus haiba phone ani asigi features singi matangda semjiba video ni. Video sibo miyeng tabiriba singna loiba fawbu tang miyeng tabiyo. Samsung Galaxy A35 hojiki oina Amazon da 8GB RAM ki version asi lupa lising kun taruk ki changda ubu fangli. Haiba phone asida processor da Exynos 1380 haiba 5nm da base of processor asiga loina na lakli. Phone asida Samsung One UI 6.1 Android 14 na chingba yawriba phone amani. Phone asigi display da Full HD Plus oiba 6.6 inch ki AMOLED display amasung 120Hz loina na always on display na chingba support tawri. Phone asigi display asibu Corning Gorilla Glass Victus ke protection piri. Haiba Corning Gorilla Glass Victus haiba protection asi flagship level singda leiba phone singda uba phangba protection makal amani. Phone asida 5000 mAh ki battery 25W ki fast charging na chingba piri. In display fingerprint sensor, Bluetooth version 5.3, NFC stereo speaker, Wi-Fi 6 na chingba support tawriba phone amani. Phone asi IP67 na certified tawraba water resistant oiba phone amani. Phone asida 14 5G band dual 5G na chingba support tawri. Phone asigi camera da 50 megapixel gi wide angle oiba optical image stabilization support tawba main camera ama yawri. Aduga loinana ultra wide camera da 8 megapixel gi 120° wide angle kapayaba ultra wide camera amadi 5 megapixel gi macro sensor na chingba yawri. Phone asigi selfie camera da 13 megapixel gi selfie camera masupiri. Haiba camera sing asida 4K 30fps fawbada video nambiyai. 10x digital zoom amadi slow motion da 240fps HD fawbada nambayari. Masigi loinana Realme 13 Pro Plus haiba phone asi hojiki matamda Flipkart ta pre-booking oina leiri. Phone asi matam kharagi matungda pre-booking gi loirba matungda sale tawrakadaba phone amani. Phone asida makhal makha kyagi color combination sing uba phangani. Phone asi gold amasung green haiba color sing asida loina lakli. Phone asigi processor da Snapdragon 7S Generation 2 4nm da base over processor asiga loina na lakli. Display da 6.7 inch OLED Full HD Plus 120Hz oiba display ni amasung haiba display asigi touch sampling rate asi 240Hz power piri. 5200 mAh ki battery 80W ki fast charging na chingba support tawriba phone amani. Phone asida dual 5G Wi-Fi 6 Bluetooth version 5.2 dual stereo speaker amadi dual noise cancellation na chingba yawri. Type C Realme UI gi 5 version amasung Android 14 na chingba yawri. Phone asigi camera da 50 megapixel gi Sony LYT 600 periscope sensor ama yawri. Haiba camera asi optical image stabilization support tawba camera ni. Loina phone asigi secondary camera da 50 megapixel gi Sony LYT 701 wide angle oiba camera amaga loina lakli. Ahum suba camera oina 8 megapixel gi ultra wide camera amasu yawri. Selfie gi damakta 32 megapixel gi selfie sensor asisu Sony gi sensor oiba camera amani. Haiba camera sing asida 4K 30fps fawda video nambiyai aduga slow motion da 720p 120fps fawda video nambayari. Movie mode, multi-view support amadi mamang thangba camera, selfie camera haina khangraiba camera asidasu 4K 30fps fawbada video nambayari. Samsung Galaxy A35 haiba phone asi adomna lupa lising kun manga gi range ta afaba Samsung khaktagi phone pamjaba singi damaktadi Samsung gi phone ama lainabagi damakta yengbiram bataragadi masi hojiki matamda anoba phone su oiriba loinana features da changdamnaba yaba mongda afaba makhal gi features kaya yawriba matam asiga chanaraba in display fingerprint sensor IP67 gi water resistant oiba loinana 50 megapixel gi optical image stabilization support oba camera amaga loinana lakliba matam asida leiba yaba phone amani. Adubu haiba phone asi leiba matamda adomna Samsung gi phone singda mahusagumna charger yawraktaba asi adumak thengnagani. Loinana Realme 13 Pro Plus haiba phone asi hojiki matamda afaba phone singi manung chaliba amasung camera gi damakta adomna yamnamak faba phone ama yengbiramba taragadi
ꯑꯗꯨꯇꯁꯨ ꯅꯠꯇꯅ 80 ꯋꯥꯠꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯔꯕ ꯗ꯭ꯌꯨꯑꯦꯜ 5G ꯅ ꯆꯤꯡꯕ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯅꯧꯕ ꯐꯤꯆꯔꯁꯤꯡ ꯌꯥꯎꯔꯤꯕ Snapdragon 7S Generation 2 ꯅ ꯆꯤꯡꯕ 4nm ꯗ ꯕꯦꯁ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯒꯦꯝ ꯁꯥꯟꯅꯕ ꯆꯤꯡꯕꯗꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯄꯤꯔꯒꯗꯕ ꯐꯣꯟ ꯑꯃꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ Samsung Galaxy A35 ꯑꯃꯁꯨꯡ Realme 13 Pro Plus ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯐꯤꯆꯔꯁꯤꯡ ꯈꯪꯍꯟꯖꯗꯨꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ